You feel like spring, you feel like summer, you feel like the space between Christmas and New Year. Good things have been, good things are coming, good things are right in front of me now. Purnagi text tu ubaga, thoibi yam thuna call taurai. Kari leirabazat no khallagani. Purnasu Bluetooth connect tauraga, gari thauna paikhatle. Hello, kidaurage? Ay lambida lay. Aha, kay lambida. Kadai chatsigi khanpham khangdri. Nang khara suggest tawro. Kai chatningi no? Kadai chatningi no this and that hangakano. Mafam ama ka khairo. Thoibi Purnana tawkhalakle do ngaihak men tade. Phone adu paina tumena WakhaL khanduna le. Khudak asida asigumba wa ama hairakli basi magi uncomfortable oiraba situation kharadagi escape toba pamlakpagini haiba bhab tai. Kari haisige khalle. Cafe amada chatlo haisira natraga ahangba greenery yam leiba mafam amada. Hekta hairaga mabu chatpa nungai dauribra. Nongmata Manipur gi lambida gari thauba mira mabo. Thoibi prap hairai. Ai khoida lao. Ha. Noida. Hoi. Hausi kaida leiri no. Overreacheri. Phare dudi Kangla mamangdagi le from the lao. Straight lao. Kaisampa junction phauba. Adudagi mamang side ta thogalo. Turin mapande sum. Khangi adu phaude. Asingi khangbra. Khangi. Ai location tharake. Thoibi phone du thamlaga location prap thai. Aduga pung kaya tare haina yengi. Baro mamangni. Chakcha tokna raklaba matang. Ikui driba pothawa hobada ngaina rakliba matam. Pung tarama thoi tamak tare. Prap washroom changduna mai ta thoi. Aduga sunscreen atay khara taishili. Luggage hangduna kari dress set pa ya yengi. Icham chamba baggy jeans blue machu ama. Mairen machu gi sweater macha ama happy. Sneakers mana tonglakpadu tongshillaga bag paiduna prap kumlai. Ma ubada manina hangai. Kaida no? Mim ta unaruge. Nathanta. Nang uncle thilhaludana. Natraga ay thiluro. Yani ay somdala ono in high creba. Phazan chatlu koi cha. Yamna di thenga kanu. Horen mamu hoida chatoi ni ko. Hoi. Thoibi gate lomda chen thoraklaga lepleduna phone hanglaga yengi. Message tharakpra call tawrakpra yenglibani. Karishu hairamdabaduda lambi mangla jatla khanna call tawi. Purnadagi mana hena pakhatli masado. Purna junction yorakpada ngairi haire. Adudagi lerak machinda thoglaaga main road mapaduda leplaga ngaire. Gari hek thorakpaga unaba haiduna drainage mapadagi khitang tongkhatliba adomda changsillaga lepi. Lamta pangkhatlakpagi nungsitsu yamna sitpa matamni. Uphulna amuk humladuna maikei khangda. Purna gari thauna lapna khuning amuk kangkhatuna lep nungshit maraktuda mamit amuk uishin tawduna lepliba thoibidu urai. Uphul yawba nungsittuga kanna lan thengnari. Masamana niyom chumdana haidoklibado. Maya kathoklubada uphul changbagi sugatliba masakto. Tapna thousanduna khami. Thoibishu Purna urabaduda passenger seat adomda chatli. Purna makhutna lamlaga thong hangdore. Gari manung hek changbaga thoibi nungsa sor hontoi. Nungsitse. As. Purna ising bottle ama mana lakpada purakpadu pirei. Chinting thokiro. Uful jangba mali. Thank you. Asi haina bottle adu lauraga chinting thoi. Gari gi thongnau adu hangladuna. Hauziktada ne tarakle. Masam pharibado prap semjili. Purna sungai hak tumin leiraga hairei. Aido kanam pau phonaba leitabagini. Otherwise khangano. Hoi, kashu kaidi. Hojik kamdauba dude. Anakpada kangla leire. Sanjen thongrumda chatlaga nongpok dorban su leire. Asom airport lambi chatlaga na farm khara mi shudum koiba chatnaba. Adagi nambol yosilagana achapo chafam moigi authentic bora. Sinatraga cafe gumba restaurant gumba oiragana lisa mapirake. Aini am changdoba mafam amsule.
Kadaida? Anawbani, imanabigi manangpana hangba. Nangdi yam khangami kamain tawbano? Khangdradi kainoda. Ay yumda dum toina thoisidi. Kuina sule. I see. Ado hojikti chakcha tokpada ngairibagi kemta chaningde idi. Anidu gari manungda phamna wari asum sai. Minat taramuk adumna leiraba matung Purna WakhaL ama khale. Gari du mamai leiduna thogatpa hawi. Thoibina kadaidano hangi. Adubu mana yoraga haige haibaduda makha tadre. Naurem thongromda haijinduna lagle. DC office leiriba adomdagi manung khara changsiladuna lamphel gi chidai amada. Gari du khambaga animak kummi. Thausilakliba leirak adugi khwai iroi loibadani. Kaubilia paring wangna hauri. Nungsit akanba marakta kimlaba kaubilia manana. Wangna tarak tuna leimaida keli. Gate ama khagle. Deep green machu sangba. Nakalda bottle brush pambi ani khak. Mana pungladuna kontharaduna hauri. Lamta matamgi mahayan gadawagi. Ingang na lay sadli. Purna na gate aduda makhut thiladuna hai. Aikhoi magi yumni. Thoibi bhab tare haibagi mawongda bishum haifet thangatladuna makok nomlei. Aduga muk onsinduna gate aduda yeng. Manungda kamain tawba haibadudi uba phangdre. Hauriba uwa sing aduna khanjinduna ichik na leiri. Purna pocket humladuna gate adugi nakalda ngahau chatlaga ko yeng. So loli bado amuk yeng. Aduga chap liptuna tumina ngai hagle. Thoibi tapna hanglei. Yum thoglakpadagi amukta changdriba. Changdri. Aise udoi hoiga chimsi hoiga chatse haibasu ngamdaba. Aduga muksu ithanta mafamsida changba ngamdaba. Yamna chiye swaise. Gari makhol sa tade. Chikpani. Lairik paba nungaiba mafamni. Asi haina Purna nokfet tawrei. Makha muktai. Manung changsiro. Yai. Ado sodi purakti ai. Kaino haisibo? Sololi sidi kamay changdoiba? Purna wal adomda haifet chatlaga litsan bayaba mafam leibra yeng. Gate lomda amuk yengi. Pakthaduna changba yagadra haina. Gate adu kayam wangi haina chongkhatuna amuk yengi. Thoibidi speechless oikre. Aduk random oiba mathong chadaba thabaktu mikub asida puthoraklibasi. Purna na tawriba matawduda adum khangle. Niyom chumba idea di suggest tawraklaroi haibasu. Yengba yaba yenglaba matungda hairei. Gate se kaba yani. Don't get creative, Purna. Hojipu gate kaba matamlo. Angang phau kadre. Kishu kaide. Matang nani. Please. Amta doi wado khanaroi se ko. Yamwang basunate. Lause. Nanghan kakalo. Lao. Kamain ka doi no. Asi haina thoibi Purna da mamitlaw thokladuna yamna thajadabagi mawongda yeng. Ngai haktuda adugumba phibam ama tarakpada tasengna thajadraduna. Mana leiribasi mang oiramladi phani haibagi mityengda. Purnani. Mana amuk ningkraba thabak ama pamlaklaba. Adum aduda ngauduna leiba mini. Mare yetnaba ngangnaba yaba nate. Haujiksu thoibigi anam kanba. Magi mapan thongi appearance sokhandana kaihandana yam calm and compose oina thamba asi yahalloi dauri. Tok dauri. Upai leitraduna gate manaktuda moli changsilli. Gate ki nakalda nungna haiba pillar aduda adomda kahalli. Mamai haidok haijin taunaba hinges achauba aduda netuna step ama wangkhatle. Adudagi amuk khitang muktuna makhutna chingkhatlaga pillar mathaktuda uchinna china phamle. Manung thangba saita kumthage tawbaga ngamloi dauri. Kakhatpadi laikre. Kumthabana karomda. Pillar aduda phamna ipapa khatladuna hairei. As, kamain kumdoino sibo? Purna thoibida yengkhatladuna kanna nokthore. Magi pakhatpa mataw
masana masa men tadabagi masak yamna nokningba ama oirure. Angang ama laknaduna awangba kumtharakpa ngamloidaba mafam amada thangatuna thambibagum. Purnana nokpa uraga nupi macha adu saurei. Nokano! Karino! Yambong! Help me! Please! Kamay tawdoino haiba? Nokano haiba? Nokte. Kashi tawroise. Nang karakpa dumain kum. Get hinges ta nilo. Kamay na no? Hinges ka lam amta phangdre ba? Phangdre? Hoy haiba. Ay karakhi ke ngay ko. Layo dumain nga. Purna wado hairamlaga gate ki pillar side amarom da chattuna chongkhatli. Yamna thuna, yamna laina kakre. Manung yobaga chongthaduna thoibi leiriba adomda lai. Aduga makhut tingthoraktuna mangonda ngaklaga kumlao haibagi mawongda lepi. Thoibi shu purnagi khudang mapaduda pairaga kumnaba tawi. Makhongdu kadaida net toino netpham ama irei leitraduna nantharakle. Mekupna kuppada purna khudlai thuna thoibi bu phai. Mihol swai launa nantharakpani. Adubu purna na pamduna thangthabaga chap manakre. Leimai yodringai thoibigi masadu tarakpa pharaga tapna makhongna lefalli. Anidu wangang dabi mamai lei thoktuna tumin leinai. Purna lukhamdu makhutna naladuna tapli handokre. Aduga lat tauna hairei. Aido kanam pau phona leitabagi nang karakpani. Otherwise khan Thoibi shu prap khumi. Hoy, ngasai so haikre. Oh, haikraba. Haikre. Haidriboy khanba. Gari thori kanda so haikre. Oh, ahumlak suri. I see. Anidu chap leptuna amana amada yengne. Thoibi asum tawrabadi awkward oiba phibam ama sagalaklani khangladuna wari amaromda thairei. Yumsu so lonbra. Lole. Yumsidi changba yaroi. Chongkhatpham leidreba. Purnagi waduda anidu noi. Purna changsila o haibagi mawongda makhut khatuna kawi. Thoibi sutung ine. Ingkhol yamna chawba natte adu oirabasu aduki matik thamoibu somba ngamba ama yauri. Machi da hauriba bottle brush pambi amadi wangna haigat khriba nasik pambi. Pakthaduna hauriba ariba kabogle malika pambi. Ayambana u achawbo oina tawi. Makhongdu sit nana loina nung chanduna su thami. Marakta phampham bench macha amani saduna tarak lei. Adudagi pukri macha ama. Pukri dudi ising phazana uge phangdre. Napina khara songjinduna leire. Sumang aduga tainana yumdusu leire. Yamna chawba natte piktak tauna. Ground floor adu khakni. Mathak yaude. Mangol dhari adushu wangde. Siri thak ahum tamak hapi. Yum adugi awang romda taptharaklaga sangoi gumba apikpa amasu leire. Fit taret mukta sangdorakpani. Yengbada rasile. Sangoi adugi walda creepers pambi khara naptuna kari isang sangna. Uyamna hobagi una sumarang kai. Mafam khuding una akangba amadi nauna kelakpa singna pik thali. Anido mangol dhari aduda rumal puthoktuna tharaga phamthai. Uchek khara mangol machiduda mahum sari. Macha onbagi makholsu yamna tai. Ada bottle brush pambi mayam gamanadava paiduna sungjinduna haurisa ubra. Daisa. Asi magi favorite spot ne. Mafam sida bench ama sari se magi phampham. Asida famlaga WakhaL khal. Asida phamaga chinta daw. Asida phamaga Chimsi bani gi jersey shulole. Tupi shulole. Winter lakpada. Makhut masayam haising. Nungsha su kitang phangba urum su dum langba. Nungaiba maphamni. Adudagine pukri mapal se magi fi su pham. Washing machine thami sizinadema. Makhutna da sui fi singsi. Blanket, bedsheet, kankhal. Loina makhutna.
वा पेटपा नंगदौना पूर्ण नोगले अहिगा इमागसे यम खेनरे चेमसीना लुहोंख्रबा मतुंग युमसे मा मथंता लेहोबने मयामना इदो युमदा लाओ युमदा लेरो PhD सु युमदा लेरगा तौनबा ने याम हाय अदो कइगिनो खंगदे अय युमसेदा लेनिंखिदे इमागा लेमिना निंखिदे इमागी लाइफ तो नंग उबा पामदबगिनी अदुगिरा अदुगी ओइरमताय ngasi sui thanda mafam sida changba ngamdrise aise khardi phatte nangina amu ikiba sering do mapung phana ithokpra karamba WhatsApp status thambado purna thoibina haribadu ningsingi aduga khumlei o namukido ithoi yengningi yengba yagadra hojik yaubra पूर्ण पॉकेट की फोन दो प्रप्रप लौथोई अदुगा हांगदुना नोट सिंगदुदा चंगी मपुंग फाना इख्रबा सेरिंग अदु पुथोरक्तुना थोइबीदे येंगहल्ली थोइबी वहाई अमममता ओइना पाई खुदसा थेकना पाबदा लुइदाम मसिंग पांगमद्रे इमानंगी माइथोंगसे मयेक मांगबा हौरक्ले अतियाना मचु ओनबगुम निंगसिंगबगी लमाइसु मचु कोकपा नाइबरा कौनाइदबनी खल्लुबा आइगी WakhaL लानबरा उखिद्रबा सक्तम से लमदम कैदा थीगनी इमानंगी माइथोंग से मफम कैदा फंगनी तला पामेलदा यारेकपी चेकला ओइना पाइबरा लाइजे इरोल नुंगदा सातेकपी लेमलै ओइना चाबरा मफम कैदा फंगनी लमदम कैदा थीगनी मालंगी इपोमदा यावबरा नुंगशिबा लेनमदा लोटपरा इमानंगी माइथोंगसे मयेक मांगबा हौरक्ले फोन अदो पूर्णदा अमुक पिरक्ले पूर्ण पॉकेटता हापचिलदुना हाइरे सुम WakhaL सिना खनबदा इमागी मसकसे ममी सामी ओइना उरकपसे नॉर्मल मीशु तौनब्रा मयेक सेंगना निंगसिंगबा ngamlaktrise आइसु तौ ममागी मसक से निंगसिंगबदा ममानी हाइनादे अदुम उबा अदुगा तसेंगना ममाई ममित अमममता ओइना मयेक सेंगब्रा हाइरगदी सेंगदे अइखोइगी ब्रेन सिना होल्ड तौरिबा मेमोरी सिंगसे खरा खक्तनिको मतम कुइना निंगसिंगलगा लेहोबसे अपिक अपिकबा मोमेंट्स काउथोख्रबा कया अमसु खल्लुबदा याम पामोय अदुगा मुक्सु निंगसिंगले हाइरिबा मेमोरीज असिसु कुइरगा मसक ओलकपसु यावय वर्जन अमा ओलकपा अखोइना ओइहनिंगलिबा अदोमदा सुम चंगसिलकपदौन मसीमकना निंगसिंगलिबा पुंबा करीना अचुंबनो करीना अरानबनो खंगक्ति यामना लुसिनख्रे अदुदि अय अदुमाइना नोंमता खंदे खनगनो नंगसु खनगनो ओके असी हाइना थोइबीदे येंगले ngasi icham chamba nuza magi saktamdo maithongda kesin yeksenbagi mami amata tadana lamtagi nungthil aduda anoba yening tha amagi thongjinda kayada makalamliba achikpa mafam adudagi heina achikpa amagi saidang pham pibagum amuk noklakpa minok aduna pukning WakhaL ingthahalliba ayuki liklara nangbo ingelgi imaida satpi tharora nangbo achikpada paibi tandalla nangbo ahingi thabalei leinamra nangbo purna adumna yenglamlaga mamaidu onthoi makok non tharaduna khuru mapaduda tapna nali wari amatta sadana tumin leinarabadudadi thoibi nungai traduna achikpa adu thogairaga hairei kam kan handoino ticket ka aba kaktre week amalayo haidana upai leitre adudi aiga chapmanari leave ti kamdoba oja jitenda leave extension to biramo somda yadaba yauri na paude haikre aidi am chatninglabani anoba PhD student khara lobadugi so class loba horabani na lepning dabani hoy adobadi phare chalasi gate se mukaba tari nang sauganu ko sauninga so upai leitre sorry aduga thank you
Thank you na kayge. Yumsida lakminabagi. Company bibibagi. It's alright. Haidrasa yare. Famlambadagi haugatle. Handaksu amuk. Changlakhiba mawong adumna chap manana thoibi hana kahali. Aduga purnana kona karaga mapanda hana thoi. Thoibi makha kumlaknaba hotnabada kumhai amani. Kiraduna nantharani matagum machi lengu yadana le. Purnana ma oke pakhatkanu hanjin hai. Anido amuk noi amuk launay ngaihak aduda. Thoibi maya yamna higatkre ngasidi. Natay chadaba thabak asi tawminaraga ngasidi nokpa yaba nokle. Kumlakpada laikai mi khara tingak changai. Gate karibadugi kana oirajat no khannani. Purnana masak taklakanda gyan tanare. Makhoidi purnagi masak asi phau kaururabani. Gari du thaudorakle. Coffee amatang thakkisi haidana thoibina suggest toba cafe amada changi. Phambaga wari yamna sai. Thoibi wa yamna ngangi. Mana khangba maphamsingi maramda koiba chatpham chaba nungaiba mafam ahawba mafam loina suna purna su haiduna tai. Pung ahum adwai tarakpada halakle. Thoibi bu mayum phawba thinbirami. Thank you. It's my pleasure. Chalage ko. Changu. Thoibi leptuna leihore. Purna ki gari du mamai leiduna thokre. Lairak manung changlak na khalli. Asibu remaining days ase kamaina lendori bazano.